Firepa Muktasnagi Manaktagi Halakpagi Lambida Pocket the Yauriba Mobildo vibration Galoina King Nahang Matay Amada Gari Kamlaga Makut Yetuna Masatin Kalab Mobile do Satok Lubada Flipkart delivery you earn Baduda Paikatli Sir Parcelam Laet Hungal the Leisure Minute Anit Angai Biramu Yam Tuna Kakatuna Hanagi Hapam the phone do Hapchin Kraga Parcela do cancel Jatki Batari Delivery Matam reschedule Amutorok Batari Kana Yang Buleto Tori Tolo Fangriba Selsiki Lak Tribamana Pamu Balati Lissing Hen Babom Amalay Kibani Stationery Amadu Changduna Gipto Tarutanan Pik to Holaga Tamnai Manakla Ambani Poto Piram Laga Halagla Dupao Tamnana Sao Bagi Oiro Pam the Bagi Oiro Yaning the Bagi Oiro Why Ama Pauba Hirak Trabaduda Masado Khoirang Balang Taknaba Amana Gaingam Singamdre Tamnagi Wahay Ngai Bangam Draduna takes man Hana Tankibani Delivery Dokraga Halakta Baduda Noto to Natazanki Adubu Halakiba Tamnagi takes a dot Tazadraduna Hanjin Mamit Lang Tok to Napai Awai Akumdo takes to na pain Draduna Gold Oxili Pat Kakatuna takes Oinathari Achak Sandri Piripasunu me takes Hali Kaino Tawai Ole Haidai Tawai Susak Sanabro Amadu Susat Halei Zomning Tona Wild Bizarre Kratoram Kona Tawai Hanjilami Lampian Bamagi Tamoy Laxilam Ko Haine de Haramdro Takes Adu Tajungida Propokok Tatlaga Isam Samna Takre Chatoro Dudi Takes Adu Halamduna Piri Pamagi Apikwa Bed Aduda Popta Duna Tumkre Chak na Kamnova Kang Bazanate Nong Madami by Kuisi, Chak Anirakti Chane, Madu Ningbuning Singlam Laroy, Ahing Mikap Torak Laga, Sagla Magana, Gari Todok to Nakwajat Chatkini, Ating Amamga Yuknung Tilgagi, Kenaba Mapam the Late. Numit Nini Masu Hokre Ayuk to Tamnana, Barum the Masa Sing Dok Luraga Torak Pada, Manisangi Miss Kolerami Kaido Rabano, Kay Tok Labano Kana, Call back to Silly. Dressing table mamang to the Pummy, call Pyrak Pangai Boina, Pyrak Lamali. Kaka, Miss Colerami, Taho Jade, Gayle Amubi Oirami. Amna, Noi Kaka, same as hang under the Nania, who go train hay. Na heraga Pamung the Tad and a lady. Nasidi Malak Pangam do Madre hide the Nania, Idom Sana call Toropani. Kay Oinangam Gini Hagi Domja. Mapuk Nai the high to lady, who go tree, Narang Tabak Halak Padagini. Ngarang sumasangam din haibani, Dr. Gamta sa traba. Pharmacy dagi hidak lady, asi saraga phabre yengage. Hoy, pothalo phasani nomja. Aigi di thoina waru khino haibiyo. Kakado, phire palai banina maga dum chatke. Tana phone thamkraga maphi marul honglaga laiduk thana baka dagi thokre. Pung kharagi matung office timing yorakpada phire pasu lagle. Ngasi di office ki function ama laibanina phire pasu PSS ki full uniform dalai matam launa de kothadana wangang na de tamna solution maloiraduna car maning da han gum ka khatkre gari thongna phire pa rear view mirror du dagi tamna ki ngaksam khak uba masak adu da yinglaga ai kuiroi halak trifaw office e handok langano office ti handok laga chatpham leite Hore dong thanga shopping chat si haidi haina bani kedo buno Sunday do ai luhong ba malai haibado adugi poting oina maite gi phi phanik piningba luhong dore do budi mayang ni High Court ki Chief Justice ki machanu pini magi husband so Manipur da posting ta bagi sida oina honglani haibani chathok bodo ai nga ngairamu aduga punu jase tamna khangi phire pani cheksilak bagi maram Ngarang SB su loina duna mok da su changure. Manishang ni masanu ngai te haina mana karda nga heuraga Firepa Russia makhoi ahum medical examiner du yauraga mok da body thampam du da changki bani. Haksang du yengam dai Russia na khamzabani. Tamna nangna nungai ro da boy ra di yengurano. Tamna masado khara khoktak na rabaso ka hina yengning ba khning mana lang tak na ba helak tuna ya khidabani. Kaishu tawroi haina
क्रिमिनल केस कयागी तमथीरबा प्रूफ कया अमा येंख्रे ओख्रे अचुमरानसु खना नैनख्रे पुमनमक्तु मसादा थोकपा थौदोक नखिदबना कया किरबसु ओइखिदे अदुबु लाइबीगी मिसी मतंगसिमदि मागा मरी लेनबा केस अमा ओइबगिरा हाइनदबा अमदि मसादा लोइनदुना चिंग लावी चिंबाल मार्क्स अममम उपतुना मेडिकल एग्जामिनर अदुना हक्सांग अदो मखोय अहुमगी मिटमांगदा पुथोक्तुना उहल्लकपदा तामनादु सोर इक हाइना चिंखतुना खोंफम ब्लेंगदा मसादो मनिंगदा खंगन हलई माबु कुपना सेनरिबा फिरेपा मिकुपतुदसु तामनागी पोकनिंग इहुल खंगबिरमले मखुत ओइना तामनागी मकुत येतुदा तमना समक्तुना चेना पाइसिलई कीगनो आई लेडी लेपकी उजावगुम लोनिंगसु इतुंगसिदा लेपरो सिंजागुम नंगबु खल्लगे तमथीबा समिल कयादगिसु नाकथोकलगे मतौ अमदा तामना फिरेपदा फयेंगक्तुना सोर चनिंग तादुना होली फिरेपगी ममितुना तमना मुख उपसिलगा तपथौ फाथौ हाइना साइन तौरखिबदो तामनासु हाइबा इनलगा सोर तपना होंथरखि वांगांगनदे मिट अनिदुना इंगिता थेमनखिबसिंग फाउनखिबा वारोलसिंग अदो एसपी मेडिकल एग्जामिनर बॉडी अदुगी मतंगदा वारी कुपना सानखिबना अनिदुदा येंगकपा संखिद्रे अनिदुसु सानरिबा वारीदु ताखिद्रे एसपी ना तामनादा लेशिलगलगा लुरिबदी कमदौना सिबनो खंगबा ngamdribasini हाइरकपदुदा तामना इखंग खंगना फिरेपगी मखुत्तगी मागी मखुत सतोरई अफिंग अफाई ओइना खंगबा ngamlaroi हाइब्रा एसपी ना सरुददी अकायतोय अमत लेते इंजेक्शन कापगा हातखिरबरा हाइबसो खंगबा ngamdre यामना हैना थबक पांगथोकले खितंगना हक्चांगसे फंगलमलबदी फदौबनी तामनासु मखुतना लाइबक्तुदा हाइरप तौफम खंगना लगा हक्चांगसे फंगबा नुमित्ता अइंगोंदा टेक्स्ट थारई यामसितना रशिया तामनादा मसा पुलप ओनसिलक्तुना येंगलगा नंगना चिंगलेबा मी अमफौ लेतबरा तामना खुमदे मतौ अदो इतिंगसु तिंगदे खुमफम खंगदे हाइदोपमसु खंगदे रशिया मुन्ना हाइरप येंगलमलगा मखाताना तक्सिन्दुनादि हंखिद्रे फिरेपगी ममांगदा हाइनिंगद्रबरा नत्रगना मान हाइदोकनिंगद्रबरा मिसक्तु लेदि लेरगा तामनाना मखुत थिनबा ngamdabagi ममी अमा इचाउ चाउना तारी मदो तपना मखोय अनी खक पुनबा मतंगदा हंगलगी हाइना खनख्रे मिकपतुदा तामनाना कीखिबगी मसादो अमुमुक तरंग चटखिबा फिरेपना कुपना हेना मुन्ना उखिबना का हेना चेक्सिन हनिंगबगी वादो nganglakibani तामना फिरेपगी सित्तुदा खंजिनख्रगा तुंगी सक्तमदा मचेत मरा उरिबा नारोमदुदा लुपथाना येंगी ममित अदो कुपते कुपनी खंगदे कुप्पा कावरे मरुभूमि की लेकंगलादा खिगलकपा अतांगबा नोंगलिकुम खिगलई लेकंगला ओइरबा पुंसीदा ठक ठक सिंसिनबा उनगी लमदा लुमना फंगकपा नुमित की मंगालगुम मसादा नुंगाइबा कया फावहनलिबा कौशिरा नंगबु नुमित कौशिरा नंगबु नोंगली ऑफिस यौरक्तुना गाड़ी शट खामकपदुदा मंगलंबा मंगलाद मिकअप थोरक्तुना तामना ममित खांसिंग सिंख्रे तमने इंगदा गाड़ी दे कुमथरकलगा फिरेपदा वालान अमत्ता ngairमदे अदुम चंख्रे नुपादुसु थबक यामी मदम गंद्रे थुना अदुम तामनागी मनाक्तगी गाड़ी दो थौदोरकले फंक्शन मफम यौरक्तुना गाड़ी थौजिलकले मफम चाना खामम्मी मयाम फमलिबा अदुम चंगसनख्रगा चिंगलियमना फमख्रे फंक्शन तो होख्रे प्राइवेट सिक्योरिटी सर्विस की मतिक मथौना मखोयगी मतिक मयाय खुदिंगमक पंदुना अचौ असांग कयाना वा nganगली स्टाफ नि सिक्योरिटी नि हाइदुना तिल्लिबा खुदिंगमक अनोपा अमत उदे थिक था फुनबा स्मार्ट ओइबा मसेक मंगाल लइबा ngakतनी हाइबदा चिन्ना पंगाय हाइजिनबा नत्ते कंगलेपाक असिगी मया थौरिबा नोंसागु मसेक मंगाल नाइना फमलिबा सिक्योरिटी सिंगदो उबदा थमोइदा चाउथोकपसु फावी मुक्तासनासु थबक्सी सी यौना माइ पाकलबदा मक्का लामना नोक्से मागी चानबा मरुप ऑफिस असिबु सेमगत सागतपदा चाउना थौदांग यारिबा ऋषिकेशतो स्टेज मथक्ता nganthoi फमली डीजीपी अदुगा मुक्तासनागा थंगना फमिन्ने चानबा मरुपनी डीजीपी दा मुक्तासनाना फिरेपबु येंगना सक्तागले इसा नुपागी मौ ओइदोरिबा जस्ट खंगिदना इताव अदुगी पर्सनल बॉडीगार्ड ने मताइदा मयाम मरक्ता चिंगलियमना फमिबा मैतै मचासे डीजीपी सु मुक्तासनाना ताकलिबा अदोमदा येंगी
ꯎꯔꯦ ꯃꯥꯅꯁꯨ ꯃꯥꯏꯊꯣꯡ ꯏꯁꯨꯛ ꯁꯨꯛꯅ ꯁ꯭ꯄꯦꯁꯦꯜ ꯏꯟꯚꯥꯏꯇꯤꯁ ꯑꯃꯅ ꯁ꯭ꯇꯦꯖ ꯃꯊꯛꯇꯨꯗ ꯉꯥꯡꯂꯤ ꯁꯛꯏꯕ ꯃꯌꯥꯝꯗꯣ ꯄꯨꯛꯅꯤꯡ ꯂꯨꯞꯅ ꯇꯥꯔꯤꯕ ꯐꯤꯔꯦꯞ ꯑꯗꯨ ꯃꯨꯛꯇꯥꯁꯅꯥꯅ ꯃꯈꯥ ꯇꯥꯔꯛꯏ ꯏꯇꯥꯎ ꯑꯣꯟꯊꯣꯛꯅ ꯉꯥꯡꯅꯕ ꯋꯥꯈ꯭ꯔꯕ ꯑꯉꯥꯡꯅꯤ ꯃꯔꯤꯡꯖꯦꯜꯗꯤ ꯈꯔ ꯈꯥꯕꯗꯨꯗ ꯊꯥꯗꯣꯛꯈꯤꯕ ꯄꯥꯝꯃꯨꯕꯒꯤ ꯊꯕꯛ ꯄꯤꯔꯕꯅꯤ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔ ꯌꯨꯅꯤꯚꯔꯁꯤꯇꯤꯗ M.Com ꯁꯨ ꯇꯧꯔꯤ ꯃꯥꯜꯂꯦ ꯂꯥꯏꯔꯤꯛ ꯇꯝꯅ ꯊꯕꯛ ꯊꯤꯔꯛꯄ ꯑꯉꯥꯡꯁꯤꯡꯁꯤ ꯅꯨꯡꯁꯤꯅꯦ ꯑꯩꯗꯤ DGPꯁꯨ ꯃꯇꯥꯎꯅ ꯂꯤꯔꯛꯄ ꯋꯥꯔꯤꯗꯨꯗ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯇꯥꯔꯤ ꯃꯨꯛꯇꯥꯁꯅꯥ ꯑꯃꯁꯨ ꯑꯐꯕ ꯄꯨꯛꯆꯦꯜ ꯆꯥꯎꯕ ꯁꯥꯗꯨꯅ ꯋꯥꯔꯤ ꯃꯈꯥ ꯂꯤꯔꯤ ꯂꯥꯏꯔꯕ ꯃꯌꯥꯝꯒꯤ ꯊꯕꯛ ꯄꯤꯕ ꯍꯥꯏꯕꯁꯤ ꯑꯩꯒꯤꯗꯤ ꯄꯥꯟꯗꯝꯅꯤꯅꯦ ꯏꯇꯥꯎ ꯑꯩꯈꯣꯏ ꯃꯌꯥꯝ ꯆꯪꯗꯅ ꯂꯩꯕꯥꯛꯁꯦ ꯏꯪꯅ ꯆꯤꯡꯅ ꯂꯩꯍꯟꯅꯕ ꯍꯣꯠꯅꯗꯕ ꯌꯥꯗꯕꯅꯤ ꯐꯤꯔꯦꯞꯄ ꯃꯁꯥ ꯃꯐꯝꯗꯨꯗ ꯀꯨꯏꯅ ꯂꯩꯅꯤꯡꯕ ꯄꯣꯛꯇ꯭ꯔꯦ ꯃꯥꯏꯊꯣꯡ ꯑꯃ ꯏꯇꯧ ꯇꯧꯏ ꯃꯃꯥꯏꯗꯨ ꯁꯨꯛꯈꯤꯕꯗ ꯌꯦꯡꯕ ꯌꯥꯗ꯭ꯔꯦ ꯃꯁꯥ ꯉꯝꯗꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯅꯤꯡꯈꯣꯝꯕ ꯃꯄꯥ ꯃꯆꯥ ꯎꯔꯛꯄꯗꯨꯅꯔꯥ ꯑꯃꯗꯤ ꯑꯣꯏꯔꯦ ꯅꯤꯡꯈꯣꯝꯕꯒ ꯃꯥꯒꯗꯤ ꯑꯃꯅ ꯑꯃꯗ ꯃꯃꯤꯠ ꯈꯥꯅ ꯌꯦꯡꯅꯕ ꯂꯦꯞꯇꯦ ꯁꯤꯡꯅꯕ ꯇꯣꯛꯇꯦ ꯃꯤꯠꯀꯤ ꯂꯥꯟ ꯀꯟꯅ ꯁꯣꯛꯅꯔꯤ VIP ꯁꯤꯡꯅ ꯃꯔꯨꯑꯣꯏꯕ ꯁ꯭ꯄꯤꯆ ꯄꯤꯕ ꯂꯣꯏꯔꯛꯄꯗ ꯂꯟꯆ ꯃꯇꯝ ꯑꯣꯏꯔꯛꯄ ꯑꯗꯥꯏꯗ ꯐꯔꯦꯗ ꯆꯠꯍꯧꯔꯒꯦ ꯈꯟꯅ ꯃꯔꯨꯞ ꯃꯄꯥꯡ ꯂꯣꯏꯅꯕ ꯑꯃ ꯑꯅꯤꯗ ꯆꯠꯂꯨꯈꯤꯒꯦ ꯍꯥꯏꯅ ꯃꯈꯨꯠ ꯁꯣꯛꯅꯔꯝꯂꯒ ꯂꯤꯊꯣꯔꯛꯂꯦ ꯑꯗꯨꯕꯨ ꯂꯥꯏꯕꯛ ꯊꯤꯕꯅꯤ ꯑꯣꯐꯤꯁꯀꯤ ꯃꯦꯟ ꯗꯣꯔ ꯑꯗꯨꯗ DGPꯒ ꯃꯨꯛꯇꯥꯁꯅꯥꯒ ꯑꯣꯛꯅꯔꯦ ꯃꯨꯛꯇꯥꯁꯅꯥ ꯐꯤꯔꯦꯞꯄꯕꯨ ꯌꯥꯝ ꯅꯛꯅꯕꯒꯤ ꯃꯑꯣꯡꯗ ꯍꯜꯂꯗꯣꯏꯔ ꯐꯤꯔꯦꯞꯄ ꯂꯟꯆ ꯆꯥꯒꯣꯗꯅ ꯐꯤꯔꯦꯞꯄꯅ ꯁꯔ ꯃꯦꯗꯥꯝꯅ ꯊꯕꯛ ꯑꯃ ꯆꯠꯁꯤ ꯍꯥꯏꯕ ꯇꯉꯥꯏ ꯐꯗꯕꯒꯤ ꯐꯪꯁꯟꯁꯤ ꯌꯥꯎꯕ ꯂꯥꯛꯆꯕꯅꯤ ꯁ꯭ꯀꯨꯜ ꯄꯨꯜꯂꯛꯏ ꯁꯤꯅꯤꯌꯔꯅꯤ ꯈꯪꯅ ꯆꯥꯟꯅꯕ ꯑꯣꯏꯔꯕꯁꯨ ꯃꯈꯣꯏ ꯑꯅꯤꯈꯛ ꯄꯨꯟꯕꯗ ꯑꯇꯣꯞꯄ ꯃꯤ ꯌꯥꯎꯗꯕ ꯇꯥꯟꯖꯥꯗ ꯄꯪꯂꯛꯇ ꯂꯛꯅꯖꯔꯕꯁꯨ ꯑꯇꯩ ꯃꯐꯝꯗꯗꯤ ꯐꯤꯔꯦꯞꯄꯅ ꯇꯥꯝꯅꯕꯨ ꯔꯦꯁꯄꯦꯛ ꯇꯧꯅ ꯂꯣꯏꯅꯖꯩ ꯃꯊꯧ ꯃꯁꯛ ꯈꯪꯅ ꯁꯦꯟꯅꯖꯩ ꯃꯗꯨꯃꯛꯅ ꯃꯤꯌꯥꯝꯒꯤ ꯃꯃꯤꯠꯇ ꯎꯠ ꯆꯥꯏꯕꯁꯨ ꯅꯠꯇꯦ ꯃꯅꯨꯡꯗ ꯐꯤꯔꯦꯞꯄꯅ ꯇꯥꯝꯅꯕꯨ ꯑꯋꯥꯡꯕ ꯊꯥꯛꯇ ꯊꯥꯡꯒꯠꯇꯨꯅ ꯊꯝꯂꯤꯕꯅꯤ ꯈꯨꯗꯝ ꯍꯥꯏꯕꯕꯨ ꯇꯥꯝꯅꯕꯨ ꯋꯥꯍꯩꯅ ꯁꯣꯛꯂꯨꯕꯒꯤ ꯅꯤꯡꯈꯣꯝꯕꯒꯤ ꯇꯤꯝꯁꯤ ꯀꯤꯟ ꯆꯥꯈ꯭ꯔꯤꯕꯗꯨꯅꯤ ꯈꯪꯕꯤꯗꯕ ꯇꯥꯝꯅꯥꯅ ꯈꯪꯕꯤꯗ꯭ꯔꯕꯁꯨ ꯃꯗꯨ ꯃꯐꯝꯗ ꯊꯣꯏꯗꯣꯛꯇꯦ ꯃꯊꯧ ꯑꯃꯅꯤ ꯈꯟꯅ ꯎꯗꯦ ꯈꯪꯗꯦ ꯍꯥꯏꯅꯁꯨ ꯁꯥꯎꯔꯨꯕ ꯂꯩꯇꯦ ꯃꯨꯛꯇꯥꯁꯅꯥꯅꯁꯨ ꯑꯣꯀꯦ ꯏꯁꯥꯒꯤ ꯗ꯭ꯌꯨꯇꯤ ꯍꯥꯏꯕꯁꯤꯗꯤ ꯃꯁꯛ ꯈꯪꯅ ꯇꯧꯒꯗꯕꯅꯤ ꯍꯣꯏ ꯁꯔ ꯑꯗꯨꯗꯤ ꯑꯃꯨꯛ ꯆꯠꯆꯔꯨꯈꯤꯒꯦ ꯐꯤꯔꯦꯞꯄ ꯆꯠꯈ꯭ꯔꯦ DGPꯁꯨ ꯐꯤꯔꯦꯞꯄꯒꯤ ꯐꯤꯕꯝ ꯃꯨꯔꯇꯤꯗꯨꯗ ꯑꯣꯏꯔ ꯃꯥꯜꯂꯦ ꯃꯃꯤꯠ ꯀꯨꯞꯇ ꯌꯦꯡꯉꯤ ꯌꯦꯡꯐꯝꯁꯨ ꯊꯣꯛꯄꯅꯤ ꯑꯗꯨꯛ ꯆꯤꯡꯂꯦꯝꯅ ꯎꯃꯪꯒꯤ ꯅꯤꯡꯊꯧ ꯅꯣꯡꯁꯥ ꯂꯥꯕꯒꯨꯝꯅ ꯃꯁꯣꯡ ꯐꯟꯅ ꯃꯌꯥ ꯊꯧꯅ ꯄꯤꯁꯨꯝ ꯁꯨꯛꯅ ꯃꯃꯥꯡꯗ ꯂꯦꯞꯂꯝꯂꯕꯗꯤ ꯃꯤꯠꯐꯝ ꯍꯧꯅꯤꯡꯗꯕ ꯇꯥꯕꯅꯤ ꯃꯨꯛꯇꯥꯁꯅꯥꯁꯨ ꯃꯇꯥꯎꯗ ꯂꯛꯅꯗꯨꯅ ꯅꯆꯥꯅꯨꯄꯤ ꯅꯥꯏꯇꯣꯝ ꯁꯥꯠꯄꯤꯗꯨ ꯊꯥꯖꯅꯤꯡꯕꯒꯤ ꯋꯥꯈꯜ ꯂꯥꯛꯄ ꯃꯥꯜꯂꯤꯗ DGP ꯃꯤꯠꯐꯝ ꯊꯩꯔꯛꯂꯒ ꯑꯩꯁꯨ ꯏꯆꯥꯅꯨꯄꯤꯒꯤ ꯑꯐꯕ ꯏꯌꯥ ꯊꯤꯕ ꯍꯧꯔꯦ ꯏꯇꯥꯎ ꯌꯥꯏ ꯑꯗꯨꯕꯨ ꯃꯇꯤꯛ ꯆꯥꯕꯗꯤ ꯋꯥꯠꯂꯤꯅꯦ ꯐꯤꯕꯝꯗ ꯂꯝꯆꯠꯇ ꯃꯇꯤꯛ ꯆꯥꯈ꯭ꯔꯕꯁꯨ ꯊꯣꯏꯌꯦꯟꯕꯤꯒꯤꯗꯤ ꯁꯦꯟꯖꯥꯎ ꯄꯥꯏꯕ ꯑꯁꯤꯒꯨꯝꯕ ꯃꯤꯁꯛ ꯂꯣꯏꯕ ꯉꯝꯕ ꯏꯃꯨꯡ ꯊꯤꯒꯗꯕꯅꯤ ꯇꯥꯝꯅꯥ ꯃꯥꯒꯤ ꯑꯣꯐꯤꯁ ꯔꯨꯝꯗꯒꯤ ꯐꯣꯟ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯊꯣꯔꯛꯏ ꯅꯥꯀꯟ ꯑꯃꯗꯒꯤ ꯂꯥꯛꯄ ꯅꯨꯄꯤ ꯑꯃꯒ ꯎꯍꯧꯗ꯭ꯔꯗꯨꯅ ꯊꯦꯡꯒꯥꯏꯅꯩ ꯅꯥꯀꯣꯡꯗꯒꯤ ꯐꯣꯟꯗꯨꯁꯨ ꯇꯥꯈ꯭ꯔꯦ ꯂꯩꯃꯥꯏꯗ ꯅꯨꯄꯤꯗꯨꯁꯨ ꯃꯈꯨꯠꯇ ꯄꯥꯏꯔꯛꯄ ꯐꯥꯏꯜꯗꯒꯤ ꯐꯣꯟꯗꯒꯤ ꯃꯈꯥꯗ ꯄꯨꯂꯞꯅ ꯅꯥꯟꯊꯈꯤ ꯑꯅꯤꯃꯛ ꯅꯣꯟꯊꯗꯨꯅ ꯍꯥꯊꯨ ꯈꯨꯟꯒꯠꯂꯤ ꯅꯨꯄꯤ ꯑꯗꯨꯁꯨ ꯁꯣꯔꯤ ꯃꯦꯗꯥꯝ ꯑꯩ ꯎꯖꯍꯧꯗ꯭ꯔꯦ ꯏꯠꯁ ꯑꯣꯀꯦ ꯍꯥꯏꯅ ꯃꯈꯨꯠꯅ ꯅꯨꯄꯤ ꯑꯗꯨꯒꯤ ꯐꯣꯟꯗꯣ ꯈꯨꯟꯒꯠꯄꯤꯒꯦ ꯍꯥꯏꯅ ꯂꯥꯝꯂꯨꯕꯗ ꯋꯥꯜꯄꯦꯄꯔꯗꯨ ꯃꯃꯤꯠꯅ ꯈꯪꯎ ꯎꯈ꯭ꯔꯦ ꯐꯣꯟꯗꯨ ꯁꯣꯛꯄ ꯉꯝꯗ ꯃꯈꯨꯠꯇꯨ ꯄꯟꯗꯨꯅ ꯂꯩꯔꯤꯉꯩ ꯅꯨꯄꯤꯗꯨꯅ ꯇꯥ ꯈꯨꯟꯒꯠꯈꯤꯗꯨꯅ ꯍꯧꯒꯠꯈ꯭ꯔꯦ ꯇꯥꯝꯅꯥꯁꯨ ꯅꯨꯄꯤꯗꯨꯗ ꯈꯪꯅꯤꯡꯕ ꯂꯥꯡꯇꯛꯅꯕ ꯀꯌꯥꯒ ꯂꯣꯏꯅꯅ ꯌꯦꯡꯂꯒ ꯇꯞꯅ ꯍꯧꯒꯠꯂꯛꯏ ꯅꯨꯄꯤꯗꯨ ꯑꯃꯨꯛꯀꯁꯨ ꯋꯥꯔꯧꯕꯤꯅꯨ ꯃꯦꯗꯥꯝ ꯍꯥꯊꯨ ꯂꯥꯛꯄꯗ ꯎꯖꯍꯧꯗ꯭ꯔꯦ ꯇꯥꯝꯅꯥ ꯅꯣꯛꯇꯦ ꯅꯨꯄꯤꯗꯨꯗ ꯃꯃꯤꯠꯇꯨꯅ ꯃꯨꯟꯅ ꯌꯦꯡꯂꯒ ꯀꯩꯁꯨ ꯀꯥꯏꯗꯦ ꯅꯨꯄꯤꯗꯨꯁꯨ ꯅꯣꯛꯐꯦꯠ ꯇꯧꯔꯝꯗꯨꯅ ꯆꯠꯈ꯭ꯔꯦ ꯑꯗꯨꯕꯨ ꯅꯨꯄꯤ ꯑꯗꯨꯒ ꯑꯣꯛꯅꯔꯨꯕꯗꯒꯤ ꯇꯥꯝꯅꯥꯗꯤ ꯊꯥꯖꯤꯟꯗ ꯂꯩꯇꯥꯗꯕ ꯏꯍꯨꯜ ꯑꯃꯅ ꯒꯨꯔꯨ ꯁꯧꯒꯠꯇꯨꯅ ꯂꯥꯏꯃꯟ ꯑꯣꯏꯒꯗꯧꯔꯦ ꯇꯥꯟꯖꯥꯗꯨꯗꯅꯤ ꯐꯤꯔꯦꯞꯄꯒꯤ ꯀꯣꯜ ꯂꯥꯛꯁꯤꯜꯂꯛꯏ ꯇꯥꯝꯅꯥ ꯏꯈꯪ ꯈꯪꯗꯨꯅ ꯂꯦꯡꯖꯨꯝ ꯑꯅꯤꯗꯨ ꯅꯤꯛꯏ ꯍꯟꯗꯨꯅ ꯑꯣꯐꯤꯁ ꯀꯥꯗ ꯆꯪꯉꯛꯂꯒ ꯐꯤꯔꯦꯞꯄꯒ ꯋꯥꯔꯤ ꯁꯥꯏ ꯍꯜꯂꯣ ꯑꯩ ꯆꯥꯛ ꯆꯥꯔꯨꯈꯤꯒꯦ ꯑꯗꯨꯒ ꯂꯥꯛꯑꯒꯦ ꯌꯥꯈꯤꯗꯣꯏ ꯅꯠꯇ꯭ꯔꯣ ꯍꯣꯏ ꯌꯥꯅꯤ ꯊꯝꯈ꯭ꯔꯦ ꯇꯥꯝꯅꯥꯁꯨ ꯆꯤꯌꯔꯗꯨꯗ ꯇꯞꯅ ꯐꯝꯊꯩ ꯃꯥꯒꯤ ꯃꯃꯤꯠ ꯃꯄꯥꯒꯤ ꯊꯣꯡꯅꯥꯎꯗꯨꯗ ꯌꯦꯡꯅ ꯅꯨꯃꯤꯠ ꯑꯗꯨꯗ ꯆꯨꯔꯛꯈꯤꯕ ꯅꯣꯡꯖꯨꯗꯨꯁꯨ ꯃꯃꯤꯠꯇ ꯎꯔꯛꯏ ꯐꯤꯔꯦꯞꯄꯅ ꯀꯣꯏꯗ ꯃꯥꯒꯤ ꯅꯪ ꯑꯗꯨꯗ ꯃꯈꯨꯠꯅ ꯐꯥꯔꯛꯈꯤꯕ ꯇꯥꯝꯅꯥ ꯃꯤꯀꯨꯞꯇꯨꯗ ꯍꯨꯟꯈꯤꯕ ꯊꯃꯣꯏꯒꯤ ꯃꯤꯍꯨꯜ ꯌꯥꯝꯅ ꯀꯥ ꯍꯦꯟꯅ ꯋꯥꯡꯈꯤꯕꯅꯤ ꯄꯨꯟꯁꯤꯗ ꯆꯦꯟꯗꯔ ꯃꯥꯟꯅꯗꯕ ꯃꯤꯁꯛ ꯑꯃꯅ ꯅꯛꯅ ꯃꯥꯒꯤ ꯃꯁꯥ ꯁꯣꯛꯂꯛꯈꯤꯕ ꯊꯧꯗꯣꯛꯅꯤ
ꯅꯛꯅꯈꯤꯗ꯭ꯔꯤ ꯁꯣꯛꯂꯛꯈꯤꯗ꯭ꯔꯤ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯑꯃꯠꯇꯅ ꯁꯣꯛꯈꯤꯕ ꯍꯥꯏꯔꯒꯅ ꯅꯨꯃꯤꯠ ꯑꯗꯨꯗ ꯃꯥꯕꯨ ꯀꯤꯗꯅꯦꯞ ꯇꯧꯈꯤꯕ ꯊꯧꯗꯣꯛ ꯑꯗꯨ ꯃꯉꯥꯏꯔꯦ ꯐꯤꯔꯦꯞꯄ ꯔꯦꯁꯇꯨꯔꯦꯟ ꯑꯃꯗ ꯆꯪꯂꯒ ꯆꯈꯥꯎꯗ ꯑꯔꯥꯝ ꯈꯧꯔꯥꯡꯕ ꯈꯔ ꯄꯣꯛꯂꯤꯕꯗꯣ ꯃꯨꯊꯠꯂꯦ ꯃꯣꯛꯇꯁꯨ ꯆꯪꯉꯨꯕꯒꯤ ꯍꯧꯖꯤꯛ ꯈꯛꯇꯗ ꯆꯈꯥꯎ ꯑꯍꯥꯡꯕ ꯃꯦꯟꯁꯤꯜꯂꯤꯕꯅꯤ ꯆꯪꯕꯁꯨ ꯌꯥꯏꯒ ꯌꯥꯗꯦꯒ ꯇꯧꯕꯗ ꯃꯇꯝꯁꯨ ꯈꯔ ꯂꯧꯈ꯭ꯔꯦ ꯄꯨꯡ 4 ꯇꯥꯔꯛꯄ ꯑꯗꯨꯋꯥꯏꯗ ꯇꯥꯝꯅꯥꯗ ꯀꯣꯜ ꯇꯧꯒꯦ ꯇꯧꯔꯤꯉꯩ ꯔꯁꯤꯌꯥꯒꯤ ꯐꯣꯟ ꯂꯥꯛꯏ ꯄꯤꯛ ꯑꯞ ꯇꯧꯏ ꯐꯤꯔꯦꯞꯄ ꯍꯜꯂꯣ ꯍꯥꯏꯕ ꯅꯪꯗ꯭ꯔꯤꯉꯩ ꯔꯁꯤꯌꯥꯅ ꯑꯊꯨꯕ ꯈꯣꯟꯖꯦꯜꯗ ꯐꯤꯔꯦꯞꯄ ꯅꯣꯏ ꯑꯦꯛꯁꯤꯗꯦꯟ ꯇꯧꯋꯦ ꯍꯥꯏꯁꯦ ꯀꯌꯥꯝ ꯁꯣꯛꯀꯦ ꯐꯤꯔꯦꯞꯄ ꯏꯉꯛ ꯉꯛꯂꯦ ꯀꯩꯕꯣ ꯖꯁ ꯑꯃ ꯑꯦꯛꯁꯤꯗꯦꯟ ꯊꯣꯛꯄꯗ ꯅꯝꯊꯤꯅ ꯁꯣꯛꯑꯦ ꯍꯥꯏꯁꯦ ꯅꯣꯏ ꯅꯠꯇꯕ꯭ꯔꯣ ꯋꯥꯠ ꯐꯤꯔꯦꯞꯄ ꯀꯣꯜ ꯄꯠ ꯀꯛꯊꯠꯂꯤ ꯊꯨꯅ ꯇꯥꯝꯅꯥꯒꯤ ꯅꯝꯕꯔꯗ ꯀꯣꯜ ꯇꯧꯁꯤꯟꯕꯗ ꯄꯥꯏꯔꯛꯇ꯭ꯔꯦ ꯐꯨꯛ ꯍꯧꯒꯠꯂꯤ ꯍꯟꯖꯤꯟꯅ ꯀꯣꯜ ꯇꯧꯕꯁꯨ ꯂꯦꯞꯇ꯭ꯔꯤ ꯄꯣꯀꯦꯠꯇꯒꯤ ꯁꯠꯇꯣꯛꯄ ꯁꯦꯜ ꯀꯌꯥꯅꯣ ꯀꯌꯥ ꯇꯥꯕꯅꯣ ꯈꯪꯗ ꯌꯥꯎꯔꯝꯕ ꯁꯦꯜ ꯈꯨꯗꯤꯡꯃꯛ ꯀꯥꯎꯟꯇꯔ ꯇꯦꯕꯜꯗꯨꯗ ꯊꯅꯝꯂꯒ ꯌꯥꯡꯅ ꯃꯐꯝꯗꯨꯗꯒꯤ ꯄꯥꯏꯊꯣꯔꯛꯏ ꯒꯥꯔꯤꯗ ꯐꯠ ꯇꯣꯡꯈꯠꯇꯨꯅ ꯌꯥꯡꯅ ꯊꯧꯔꯛꯏ ꯃꯈꯨꯠ ꯅꯥꯝꯃꯗꯅ ꯇꯥꯝꯅꯥꯗ ꯀꯣꯜ ꯇꯧꯕꯁꯨ ꯂꯦꯞꯇꯦ ꯀꯪꯂꯥ ꯒꯦꯠ ꯃꯅꯥꯛ ꯌꯧꯐꯥꯠꯇ꯭ꯔꯤꯉꯩꯗ ꯖꯥꯝ ꯊꯣꯛꯂꯦ ꯑꯦꯛꯁꯤꯗꯦꯟꯁꯨ ꯁ꯭ꯋꯥꯏꯗ ꯑꯣꯏꯔꯝꯂꯅꯤ ꯈꯪꯉꯤ ꯐꯤꯔꯦꯞꯄ ꯉꯥꯏꯉꯝꯁꯤꯡꯉꯝꯗꯦ ꯃꯁꯥꯗꯨ ꯂꯥꯡꯇꯛꯅꯕ ꯃꯤꯄꯥꯏꯕꯅ ꯍꯦꯜꯂꯛꯇꯨꯅ ꯁꯣꯔ ꯃꯇꯠ ꯃꯇꯠꯁꯨ ꯇꯠꯄ ꯍꯧꯔꯛꯂꯦ ꯒꯥꯔꯤꯗꯨ ꯍꯦꯛꯇ ꯃꯇꯥꯏ ꯑꯃꯗ ꯈꯥꯝꯂꯝꯂꯒ ꯀꯨꯝꯊꯔꯛꯇꯨꯅ ꯌꯥꯡꯅ ꯐꯨꯠꯄꯥꯠꯇꯨꯗ ꯀꯥꯈꯠꯇꯨꯅ ꯆꯦꯜꯂꯤ ꯑꯦꯛꯁꯤꯗꯦꯟ ꯃꯐꯝꯗꯨꯗ ꯆꯪꯒꯦ ꯇꯧꯕꯗꯨ ꯈꯥꯝꯃꯤ ꯄꯨꯂꯤꯁꯁꯤꯡꯗꯨꯅ ꯆꯪꯍꯟꯗꯦ ꯑꯗꯨꯕꯨ ꯉꯥꯛꯂꯤꯕ ꯇ꯭ꯔꯥꯐꯤꯛ ꯑꯗꯣ ꯃꯈꯨꯠ ꯑꯅꯤ ꯆꯪꯗꯨꯅ ꯃꯨꯛꯅꯔꯤ ꯆꯩꯔꯛꯇꯨꯗꯅꯤ ꯅꯥꯀꯟ ꯑꯃꯗꯒꯤ ꯇꯥꯝꯂꯞꯅ ꯀꯧꯔꯛꯄ ꯐꯤꯔꯦꯞꯄ ꯐꯤꯔꯦꯞꯄ ꯃꯨꯛꯂꯝꯕ ꯃꯁꯥ ꯆꯞ ꯂꯦꯞꯇꯨꯅ ꯃꯃꯥꯏ ꯐꯠ ꯑꯣꯟꯊꯣꯔꯛꯏ ꯇꯥꯝꯅꯥꯅ ꯃꯉꯣꯟꯗ ꯏꯇꯤꯡ ꯇꯤꯡꯅ ꯂꯦꯞꯄꯒ ꯉꯛꯅ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ ꯃꯤꯀꯨꯞꯇꯨꯗ ꯇꯥꯝꯅꯥꯒꯤ ꯃꯅꯥꯛꯇꯝꯅ ꯄꯥꯏꯁꯤꯜꯂꯛꯏ ꯃꯈꯨꯠ ꯑꯅꯤꯃꯛ ꯇꯤꯡꯊꯣꯛꯂꯒ ꯇꯥꯝꯅꯥꯕꯨ ꯆꯦꯠꯅ ꯀꯣꯟꯒꯦ ꯇꯧꯕꯗ ꯕ꯭ꯔꯦꯛ ꯈꯪꯐꯥ ꯐꯥꯏ ꯊꯥꯡꯒꯠꯂꯝꯕ ꯃꯈꯨꯠꯇꯣ ꯐꯠ ꯊꯥꯡꯊꯕꯁꯨ ꯉꯝꯗ ꯃꯥꯅ ꯇꯧꯒꯦ ꯈꯜꯂꯨꯔꯤꯕꯗꯣ ꯄꯥꯡꯊꯣꯛꯄꯁꯨ ꯉꯝꯗ ꯇꯥꯝꯅꯥꯗ ꯃꯃꯤꯠꯅ ꯉꯥꯛꯂꯞ ꯌꯦꯡ ꯆꯞ ꯆꯞ ꯀꯦꯁꯦꯠ ꯆꯞꯄꯗꯧꯅ ꯆꯞꯂꯒ ꯇꯞꯅ ꯇꯞꯅ ꯊꯥꯡꯊꯔꯛꯏ ꯃꯈꯨꯠꯇꯣ ꯊꯪꯅꯕ ꯃꯤꯀꯨꯞꯇ ꯁꯛꯐꯝ ꯑꯣꯟꯈꯤꯗꯨꯅ ꯑꯩꯅ ꯅꯉꯣꯟꯗ ꯆꯠꯊꯣꯛꯑꯝꯒꯅꯨ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯅꯣꯡꯊꯥꯡꯅ ꯅꯣꯡꯊꯥꯡ ꯀꯅꯥ ꯑꯣꯏꯔꯤꯒꯦ ꯅꯪꯕꯨ ꯁꯦꯟꯅꯔꯤꯕ ꯑꯩꯒꯤ ꯋꯥ ꯂꯧꯗꯕ ꯅꯣꯡꯊꯥꯡꯅ ꯍꯦꯟꯅ ꯂꯨꯝꯃꯒꯅ ꯅꯣꯡꯊꯥꯡ ꯑꯣꯏꯍꯜꯂꯣ ꯅꯪꯒꯤ ꯕꯣꯗꯤꯒꯥꯔꯗꯁꯦ ꯈꯨꯝꯈꯤꯗ꯭ꯔꯦ ꯅꯨꯄꯤꯗꯣ ꯑꯦꯛꯁꯤꯗꯦꯟꯁꯤꯗ ꯐꯤꯔꯦꯞꯄꯒꯤ ꯇꯦꯟꯁꯟ ꯌꯧꯔꯝꯂꯅꯤ ꯁꯥꯎꯔꯤꯉꯩꯁꯤꯗꯗꯤ ꯃꯥꯅ ꯈꯨꯝꯗꯣꯛꯇꯣꯔꯤꯕ ꯋꯥꯍꯩꯁꯤꯡ ꯑꯁꯤꯅ ꯍꯦꯟꯅ ꯃꯩ ꯆꯨꯕ ꯑꯣꯏꯅ ꯊꯣꯛꯂꯅꯤ ꯀꯩꯒꯨꯝꯕ ꯃꯥꯅ ꯂꯝꯕꯤꯁꯤꯗ ꯅꯣꯡꯊꯥꯡꯒꯤ ꯀꯥꯔꯗ ꯍꯜꯂꯛꯂꯝꯗ꯭ꯔꯕꯗꯤ ꯉꯁꯤ ꯐꯤꯔꯦꯞꯄꯒꯤ ꯃꯇꯧꯁꯦ ꯁꯨꯛꯎ ꯎꯔꯝꯂꯣꯏꯗꯕꯅꯤ ꯖꯥꯝꯗ ꯄꯟꯗꯨꯅ ꯂꯩꯔꯤꯉꯩ ꯐꯤꯔꯦꯞꯄꯅ ꯆꯦꯟꯈꯤꯕꯗꯣ ꯎꯈꯤꯕꯅ ꯐꯣꯟ ꯇꯧꯒꯦ ꯍꯥꯏꯅ ꯐꯣꯟ ꯌꯦꯡꯂꯨꯕꯗ ꯃꯤꯁꯀꯣꯜ ꯁꯦꯠ ꯑꯃꯅꯤ ꯂꯩꯔꯝꯕ ꯅꯣꯡꯊꯥꯡꯒꯤ ꯗ꯭ꯔꯥꯏꯚꯔꯗꯨꯗ ꯒꯥꯔꯤ ꯈꯥꯝꯃꯨ ꯍꯥꯏꯅ ꯈꯥꯝꯍꯜꯂꯒ ꯃꯥꯁꯨ ꯐꯤꯔꯦꯞꯄꯒꯤ ꯃꯇꯨꯡꯗ ꯆꯦꯜꯂꯛꯈꯤꯕꯅꯤ ꯑꯗꯨꯒꯤ ꯑꯦꯛꯁꯤꯗꯦꯟꯁꯤꯗ ꯐꯤꯔꯦꯞꯄꯅ ꯃꯥ ꯌꯥꯎꯈ꯭ꯔꯕꯣꯏ ꯅꯤꯡꯅ ꯄꯥꯈꯠꯈꯤꯕ ꯄꯨꯝꯅꯃꯛ ꯃꯃꯤꯠꯅ ꯉꯁꯤꯗꯤ ꯁꯥꯈꯤ ꯑꯣꯏꯈ꯭ꯔꯦ ꯇꯥꯝꯅꯥ ꯉꯁꯤꯗꯤ ꯇꯞꯊꯩ ꯐꯤꯔꯦꯞꯄꯗ ꯇꯞꯅ ꯍꯜꯂꯁꯦ ꯒꯥꯔꯤꯗꯤ ꯋꯥ ꯂꯥꯟ ꯉꯥꯡꯗ ꯒꯝ ꯆꯠꯈꯤ ꯇꯥꯝꯅꯥꯁꯨ ꯃꯇꯨꯡꯗ ꯏꯟꯅꯔꯛꯏ ꯃꯇꯦꯛ ꯐꯅ ꯁꯥꯡꯉꯤ ꯐꯤꯔꯦꯞꯄꯅ ꯒꯥꯔꯤ ꯈꯥꯝꯂꯝꯕ ꯃꯐꯝ ꯑꯗꯨ ꯇꯝꯅ ꯂꯥꯛꯄꯗꯣ ꯁꯣꯔ ꯃꯈꯣꯜ ꯈꯤꯇꯪ ꯊꯣꯛꯅ ꯍꯣꯜꯂꯤ ꯀꯥꯔ ꯃꯅꯥꯛ ꯌꯧꯔꯛꯄꯗ ꯐꯤꯔꯦꯞꯄꯅ ꯃꯅꯤꯡꯒꯤ ꯊꯣꯡꯗꯣ ꯍꯥꯡꯂꯒ ꯂꯦꯞꯄꯤ ꯃꯉꯣꯟꯗꯗꯤ ꯌꯦꯡꯉꯛꯇ꯭ꯔꯦ ꯇꯥꯝꯅꯥꯁꯨ ꯇꯞꯅ ꯀꯥꯈꯠꯂꯛꯏ ꯏꯁꯥꯎ ꯁꯥꯎꯅ ꯁꯣꯔ ꯃꯈꯣꯟ ꯊꯣꯛꯅ ꯍꯣꯜꯂꯒ ꯒꯥꯔꯤ ꯊꯧꯕ ꯍꯧꯔꯛꯂꯤ ꯅꯨꯄꯥꯗꯣ ꯖꯥꯝ ꯃꯄꯥ ꯂꯥꯟꯊꯣꯔꯛꯄꯒ ꯇꯥꯝꯅꯥꯅ ꯇꯞꯅ ꯅꯣꯡꯊꯥꯡꯅ ꯆꯠꯂꯨꯔꯁꯦ ꯍꯥꯏꯕꯗꯨꯗ ꯑꯩ ꯅꯣ ꯍꯥꯏꯕ ꯉꯝꯈꯤꯗ꯭ꯔꯦ ꯐꯣꯟꯁꯨ ꯇꯥꯍꯧꯗ꯭ꯔꯦ ꯃꯤꯁꯀꯣꯜ ꯃꯌꯥꯝ ꯂꯩꯔꯝꯃꯤ ꯐꯤꯔꯦꯞꯄ ꯉꯁꯥꯏꯗꯒꯤꯗꯤ ꯇꯞꯊꯔꯦ ꯌꯥꯅꯤꯡꯗꯕ ꯈꯣꯟꯐꯝ ꯑꯃꯗ ꯃꯇꯨꯡ ꯃꯅꯥꯎ ꯑꯩꯅ ꯍꯥꯏꯕ ꯋꯥ ꯏꯜꯂꯣꯏꯗꯕ ꯑꯣꯏꯔꯗꯤ ꯑꯩ ꯑꯃꯨꯛ ꯍꯟꯅ ꯊꯕꯛ ꯂꯥꯛꯑꯣꯏ ꯅꯪꯅ ꯑꯣꯐꯤꯁꯔ ꯑꯣꯏꯔꯁꯨ ꯑꯩꯒꯤ ꯐꯥꯔꯁ ꯄ꯭ꯔꯥꯏꯌꯣꯔꯤꯇꯤꯗꯤ ꯅꯪꯕꯨ ꯄ꯭ꯔꯣꯇꯦꯛ ꯇꯧꯕꯅꯤ ꯑꯩꯕꯨ ꯗ꯭ꯌꯨꯇꯤ ꯀꯣꯝꯊꯣꯛꯄ ꯕꯣꯗꯤꯒꯥꯔꯗ ꯑꯃꯗꯤ ꯇꯥꯍꯟꯒꯅꯨ ꯐꯤꯔꯦꯞꯄ ꯀꯥ ꯍꯦꯟꯅ ꯁꯥꯎꯔꯦ ꯇꯥꯝꯅꯥꯗ ꯉꯁꯥꯏ ꯃꯥꯅ ꯄꯥꯈꯠꯈꯤꯕ ꯃꯌꯥꯝꯗꯣ ꯈꯜꯂꯨꯔꯒ ꯍꯦꯟꯅ ꯁꯥꯎꯅꯤꯡꯕ ꯄꯣꯛꯂꯤ ꯊꯤꯅꯁꯨ ꯆꯩꯅꯤꯡꯕ ꯄꯣꯛꯏ ꯃꯥꯅ ꯋꯥꯔꯤꯁꯤꯒ ꯇꯥꯝꯅꯥꯅ ꯇꯧꯊꯣꯔꯛꯏꯁꯤꯒ ꯌꯥꯝꯅ ꯈꯦꯠꯅꯈ꯭ꯔꯦ ꯑꯁꯨꯛ ꯆꯦꯛꯁꯤꯟꯕꯗꯤ ꯁꯥꯏ ꯑꯗꯨꯒ ꯋꯥꯈꯜ ꯑꯃꯗ ꯏꯀꯣꯝ ꯀꯣꯝꯃꯤ ꯃꯥꯒꯤ ꯌꯦꯛꯅꯕꯅ ꯀꯅꯥꯅꯣ ꯈꯔ ꯃꯃꯤ ꯁꯥꯃꯤ ꯎꯕ ꯉꯝꯂꯛꯄ ꯐꯤꯔꯦꯞꯄꯗꯤ ꯄꯥꯈꯠꯄ ꯅꯣꯡꯃꯒꯤ ꯍꯦꯜꯂꯛꯂꯤꯕꯅꯤ ꯅꯨꯃꯤꯠꯇꯨꯗ ꯔꯤꯁꯤꯀꯦꯁꯅ ꯃꯥꯕꯨ ꯁꯦꯜ ꯄꯤꯔꯒ ꯇꯥꯝꯅꯥ ꯁꯦꯟꯅꯅꯕ ꯍꯥꯏꯔꯛꯈꯤꯕ ꯃꯇꯥꯡꯗꯨꯗꯁꯨ ꯐꯤꯔꯦꯞꯄ ꯔꯤꯁꯤꯀꯦꯁꯇ ꯍꯥꯏꯈꯤꯕꯅꯤ ꯑꯣꯀꯦ ꯃꯥꯕꯨ ꯄ꯭ꯔꯣꯇꯦꯛ ꯇꯧꯅꯕ ꯁ꯭ꯄꯥꯏ ꯑꯣꯏꯕꯗꯨꯗꯤ ꯑꯩ ꯑꯣꯏꯒꯦ ꯑꯗꯨ ꯅꯠꯇꯕ ꯃꯔꯝꯒꯤ ꯑꯣꯏꯔꯒꯗꯤ ꯀ꯭ꯔꯣꯔ 50 ꯄꯤꯔꯁꯨ ꯑꯩ ꯁꯦꯜ ꯄꯥꯝꯗꯦ ꯔꯤꯁꯤꯀꯦꯁ ꯀꯔꯦꯝꯅꯕ ꯃꯑꯣꯡꯗ ꯑꯗꯨꯗꯤ ꯃꯤꯅ ꯍꯥꯏꯅꯕꯗꯣ ꯆꯨꯝꯗꯣꯏꯔꯥ ꯁ꯭ꯀꯨꯜ ꯃꯇꯝꯗꯒꯤ ꯅꯪꯅ ꯇꯥꯝꯅꯥꯗ ꯀ꯭ꯔꯁ ꯊꯝꯃꯛꯏ ꯍꯥꯏꯁꯦ ꯍꯧꯖꯤꯛꯁꯨ ꯅꯪ ꯃꯥꯕꯨ ꯅꯨꯡꯁꯤꯔꯤꯕ꯭ꯔꯥ
नुंसीबगा सेलगा करमबने हेनगे फजबा युमदा लेनिंगदब्रा अतांगमा कार तोनिंगदब्रो पासपोर्ट वीजा पाइदना फॉरेन ट्रिप तोनिंगदब्रा लग्जरी लाइफ द हिंगनबिगे अइना एगी ड्यूटी नियम चुमना तौगे हाबदा अतोपा मरम पुसिलकनु सर अइना पीरिबा ऑफर मयामसी नंग पामद्रेसिरा फिरेपा ओना तैनबदा फत हाइकी मखा ताना तामनादा सोगलकपदा अइना ख्वाइदगी इहान हाना चिंगनगदबा मिसक्ते नंगनी सर हाइना कौरम मिंगो खुदकते बेबार मांखी ऋषिकेश नोफेत तौना लई मखा तारकते फिरेपसु ऋषिकेशता ममितना लुथना येंगलगा तामनादा कनामतना सोकपा यारोय करीमना दुना हाइरे ऋषिकेशना ngam nangdi cham chamba security macha ama khakni adu soi khoina nangi bag ta leptrabadi nangi power leite lengang officer amani haina security pira phau da sa ta akhribani arembada na thauna yam phaba saganu magi yengnari ba misaktu nang kanano khangbro firi pateba wangmada phameba Rishikesh to makhut anina ngaksangi phuri ta pharaga laktana mangolom na chingsilaktuna misaktu nang natna kanaoini oining boiram sanu सीबा की दना थेंगनरगे हाइदना वो मागी बॉडीगार्ड ओइना चटखिबनी असुंब खरा तौबगिदमक नंगी वा इनदे हाइबगिदमक किगल्ले हाइना नंगना तामनाबु ngakleite सोना बोहनबा एई केमता खंगम हाइना खनब्रा ऋषिकेश नोकलाम मिनोक हंजिलगा फिरेपगी मखुत फट कंथोकपदा फिरेपसु थादोकता कन्ना पाइशिलगा थमकी ऋषिकेश साउना मख्या चिकलगा एइबु सोलकनो नंग सीबा पामरा फिरेप थादोकते ममितुना थौना येंगलगा ऋषिकेशता उरब्रा नखुद अनीदुना आइगी खुद से सतोपंगंद्रिसे इखुद अनी सिना चेना पाइसिलगा कोनसिलगा थमलिबा मैडम जस्टी नंगना करम सोक्तोलिबा ऋषिकेश हाइरगा ऋषिकेश पो लाक्तना लैमाइदे इंथुई मनिंग येदुना मखादा गित फमथखिदुना तुशिनखी फिरेपा ऋषिकेश की मनाकता नक्शिलक्तुना लेपरे अमुकसु उसितना मचिन नाम चिंगलक नंगी फैमिली की मियोय अमा फत्तबा तौखिबदा कुपसिन बियो यादवगी तामनादा नंगली येकनबा थंबा अई खंगोय हाइना खनब्रा फिरेपदी इसाना सेमजबनी ओमदा हिंगबा मिसकनी अहिंग नुंथिल खाइदना युमदा लैतबा अइदी अथेंग अममदा फत्तबा थबक कया अमा तौबसु थेंगनख्रे मदुदा नंगना मेगी डेट 18 संडे नुमित्ता PSS की ऑफिस मनाकता कई तौखिबा अई मिटना उहौरे ऋषिकेश वहाइदो ताबदा मसा हुमांग कांगबा होरकले फिरेपदा कीना थाजदना येंगी फिरेपसु उसतना नोकलगा नमितुदा नंग वारी सानकिबा मिसक्तो अइना पुथोकनी अदुगा अमना बैकग्राउंड नंगना लिंख्रसो अइगिनि हाइदुना कपिनबा वाबिनबा लैत्रबा अइदी कनागुंबा फबा ऑफिसर अमगिदमा थवाइसे कथोकपदा अकीबा पोक्त्रे थवाइसे पामुदे मतुंग मनाव मंगोंदा मिसौसा अंकना वाजा अदु nganglem फिरेपा हलखिबनी मखा तारकपदसु माना तामनाबु सोइखि ngamkhidra haina हेन चेक्सन सेनबगी मरमदी ऋषिकेश सुमगोंद सिंगनरगा हेन तामनादा सोकनब सिलकद्रा सिनी मरम सिगिदमगनी फिरेपन हेन मथौ मसक खंगखिबा फत्रबा अमना अफबा ऑफिसर सिबुदी मसागी मथौदा पुकनिंग चंगा तौहंदुना माना कनामता सोकपा यारोय हाइना लेप पामखि ऋषिकेश की वारीदो फिरेपा मचिन थोकना कनागुंबा मियोय अमतदा तमखिद्री ngarang nan khak thabak macha ma tawraga record su to hauda proof su pidana chingnaba miyoy do Rishikesh ni hairubada magi wa tabina ba leiroi utna waina khumkini yum yorakle gari khamaga tamna yamna tapna ngak chamu kisi hairam laga kumthakre फिरेपदी कुमथद्रे हैंडल दुदा मखुतना पाइना तुमिना लेरी गाड़ी कुमथगे तौबगा तामनागी पर्स मचादो चेन इहांग हांगलगा मनिंगी सित तारीबदो उरकले तामनागी साइड बैग तुदगी नाथाहोब सोइदना ओइगनी फिरेपा मखुतना लामलगा खुनगली चेन चिंगसिनगे तौबगा कात अमली थोरकलिबदो उरे पारई इरिबा वाट्सतो drink this one it's like you hot and spicy Mathangi Yoromi Duso sat hang to tuni yingi. Drink me and get well soon. Firepa man I kibo wahising Jackson Tamlam Baduda, Nasagi Kwai Sound of a Pumna Makman Kiduna, Mamita, Kuzalap, Machinna Machinglap no laga. Clark si Handor Nikangde, Cars in a Jackson and the Tambasadana, Arik Pilucifer Haisin.